ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯅ ꯗꯦꯂꯤꯚꯔꯤ ꯆꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯣꯞ ꯇꯣꯞꯂꯕ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃꯈꯛ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯊꯣꯛꯆꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯏ-ꯚꯦꯍꯤꯀꯜ ꯑꯃ ꯊꯧꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯝꯖꯕ ꯑꯦꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯃꯐꯝ ꯑꯃꯗꯒꯤ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛꯁꯤꯡꯕꯨ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯣꯔꯗꯔ ꯇꯧꯕꯤꯗꯨꯅ ꯃꯍꯥꯛꯅ ꯑꯗꯣꯝꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯊꯣꯛꯆꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯑꯣꯔꯗꯔ ꯇꯧꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯆꯥꯅꯤꯡꯕ ꯐꯨꯗ ꯑꯥꯏꯇꯦꯝꯁꯤꯡ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯪꯍꯟꯖꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤ ꯋꯥꯎ ꯃꯣꯃꯣ ꯍꯥꯏꯔꯤꯕ ꯀꯦꯐꯦ ꯑꯁꯤꯗꯒꯤ ꯃꯣꯃꯣ ꯑꯃꯈꯛ ꯂꯧꯈꯠꯂꯒ ꯑꯣꯔꯗꯔ ꯇꯧꯔꯛꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯑꯗꯣꯝꯅ ꯆꯥꯅꯤꯡꯕ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯐꯨꯗ ꯑꯥꯏꯇꯦꯝꯁꯤꯡ ꯑꯣꯔꯗꯔ ꯇꯧꯕꯤꯗꯨꯅ ꯌꯨꯝꯗꯒꯤ ꯐꯣꯟ ꯑꯃꯨꯛꯈꯛ ꯇꯧꯕꯤꯈ꯭ꯔꯒ WhatsAppꯇ ꯃꯦꯁꯦꯖ ꯑꯃꯈꯛ ꯊꯥꯕꯤꯈ꯭ꯔꯒ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯆꯥꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯗꯦꯂꯤꯚꯔꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯏ꯫ ꯂꯨꯄꯥ 20ꯗꯒꯤ ꯍꯧꯔꯒ 50 ꯈꯛꯇꯃꯛ ꯍꯥꯞꯄꯤꯔꯒ ꯑꯗꯣꯝꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯣꯞ ꯇꯣꯞꯄ ꯃꯈꯜꯒꯤ ꯚꯦꯍꯤꯀꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯁꯥꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯊꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯃꯔꯝ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯌꯨꯝ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯗꯣꯝꯅ ꯆꯥꯅꯤꯡꯕ ꯑꯦꯅꯤ ꯐꯨꯗ ꯑꯥꯏꯇꯦꯝ ꯔꯦꯁꯇꯨꯔꯦꯟꯠ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯁꯤꯡꯖꯨ, ꯕꯣꯔꯥ, ꯀꯥꯡꯒꯧ, ꯑꯂꯨ ꯁꯥꯛꯅꯆꯤꯡꯕ ꯆꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯗꯣꯝꯅ ꯆꯥꯅꯤꯡꯂꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯟꯕꯤꯔꯒ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯕ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯈꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯕ ꯌꯥꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯈꯣꯏꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯅꯟꯗꯂꯥꯟ ꯂꯥꯛꯑꯦ꯫ ꯅꯟꯗꯂꯥꯟꯗꯒꯤ ꯋꯥꯍꯪ ꯈꯤꯇꯪ ꯍꯪꯒꯦ꯫ ꯑꯗꯣ ꯅꯟꯗꯂꯥꯟ ꯉꯁꯤꯒꯤ ꯀꯥꯏ ꯗꯦꯂꯤꯚꯔꯤ ꯆꯠꯂꯨꯔꯒꯦ? ꯈꯔ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯐꯝꯉꯁꯤ ꯂꯣꯏꯔꯕꯣ? ꯉꯁꯤꯒꯤ ꯀꯩꯀꯩ ꯍꯣꯜꯂꯦ? ꯌꯥꯝ ꯀꯟꯅ ꯆꯠꯄꯗꯤ ꯑꯣꯏꯗ꯭ꯔꯤ, ꯍꯧꯗ ꯉꯥꯏꯔꯤꯕꯅꯤꯅꯀꯣ꯫ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯅꯤꯡꯕ ꯑꯃꯀꯣ, ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯗꯦꯂꯤꯚꯔꯤ ꯇꯧꯍꯟꯅꯤꯡꯉꯛꯄꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯅꯤ? ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯒ? ꯃꯁꯤ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ ꯑꯩꯈꯣꯏ ꯂꯩꯖꯩꯀꯣ, ꯑꯩ ꯚꯤꯖꯤꯠ ꯑꯦꯀꯥꯎꯟ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 4 ꯐꯥꯎꯕ ꯑꯩ ꯋꯥꯔꯀꯤꯡ ꯑꯋꯥꯔꯁꯦ ꯁꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯏꯝꯐꯥꯜ ꯏꯝꯐꯥꯜ ꯍꯥꯏꯇꯥꯔꯦꯀꯣ, ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯦ ꯑꯗꯨꯝ ꯄꯥꯈꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯈꯣꯟꯁꯦ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯥꯏꯇꯦꯝ ꯈꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇꯕ ꯑꯇꯩ ꯍꯥꯏꯗꯤ? ꯑꯌꯥꯝꯕꯅ ꯃꯦꯟꯂꯤ ꯆꯥꯅ ꯊꯛꯅꯕ ꯐꯨꯗ ꯑꯥꯏꯇꯦꯝ ꯈꯛꯇ ꯑꯣꯏꯌꯦ ꯇꯥꯃꯣ꯫ ꯑꯗꯣ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯅꯤ? ꯃꯇꯝꯁꯦ ꯌꯥꯝ ꯆꯪꯕꯗꯤꯗ 10 minutes 15 minutes ꯈꯛꯇꯅꯦ꯫ ꯑꯗꯨꯒ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ? ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯁꯦ 30-50 ꯂꯣꯏꯔꯦ꯫ ꯑꯗꯣ 30-50 ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯔꯥꯞꯄ ꯌꯥꯎꯔꯒꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯈꯛꯇꯪꯂ? ꯒꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯈꯛꯇꯅꯦꯕꯀꯣ꯫ ꯍꯧꯗ ꯉꯥꯏꯔꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩ ꯆꯥꯅꯕꯒꯤ ꯑꯥꯏꯇꯦꯝꯈꯩꯗꯤ ꯂꯣꯏ ꯌꯥꯔꯦꯕ ꯑꯗꯨꯝ? ꯌꯥꯔꯦ ꯑꯌꯥꯝꯕꯁꯨ ꯑꯩꯒꯤ ꯑꯁꯤꯒꯤ WhatsApp ꯑꯦꯀꯥꯎꯟꯗꯨꯗ ꯌꯥꯎꯔꯕꯅꯦꯕ꯫ ꯍꯣꯏ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯥꯎꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯀꯣ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦꯕꯀꯣ? ꯉꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯀꯔꯤ ꯂꯝꯅ ꯂꯣꯏꯁꯜꯂꯤ ꯉꯁꯤꯁꯦ? ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯟ꯫ ꯁꯒꯣꯜꯕꯟꯗ? ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯋꯥꯡꯈꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯁꯤꯇꯤ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯔꯒ ꯁꯨꯝ ꯁꯥꯔꯚꯤꯁ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯒꯤ ꯑꯥꯏꯇꯦꯝꯁꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯀꯦꯐꯦ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯑꯗꯩ ꯂꯧꯈꯠꯄꯤꯔꯒ ꯂꯥꯛꯀꯗꯣꯏꯔꯥ? ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯑꯩꯈꯣꯏꯗꯤ ꯄꯥꯈꯣꯟ ꯆꯠꯄꯅꯦ ꯁꯤꯗ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯁꯤ ꯄ꯭ꯔꯤꯄꯦꯗ ꯑꯣꯏꯅ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯄ꯭ꯔꯤꯄꯦꯗꯅꯤ꯫ ꯄ꯭ꯔꯤꯄꯦꯗꯅꯦꯕꯀꯣ? ꯍꯥꯟꯅ ꯄꯩꯁꯥ ꯄꯤꯔꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯤꯅꯦꯕꯀꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎꯀꯣ ꯉꯁꯤ ꯏꯅꯥꯎ ꯊꯦꯡꯅꯕ꯫ ꯕꯥꯏ. ꯑꯃꯨꯛ ꯀꯣꯟꯅ ꯊꯦꯡꯅꯔꯁꯦ꯫ ꯑꯧ.
ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯅ ꯗꯦꯂꯤꯚꯔꯤ ꯆꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯣꯞ ꯇꯣꯞꯂꯕ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃꯈꯛ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯊꯣꯛꯆꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯏ-ꯚꯦꯍꯤꯀꯜ ꯑꯃ ꯊꯧꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯝꯖꯕ ꯑꯦꯅꯤ ꯔꯦꯁꯇꯨꯔꯦꯟ ꯃꯐꯝ ꯑꯃꯗꯒꯤ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛꯁꯤꯡꯕꯨ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯣꯔꯗꯔ ꯇꯧꯕꯤꯗꯨꯅ ꯃꯍꯥꯛꯅ ꯑꯗꯣꯝꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯊꯣꯛꯆꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯑꯣꯔꯗꯔ ꯇꯧꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥꯃꯆꯥ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯆꯥꯅꯤꯡꯕ ꯐꯨꯗ ꯑꯥꯏꯇꯦꯝꯁꯤꯡ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯪꯍꯟꯖꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤ ꯋꯥꯎ ꯃꯣꯃꯣ ꯍꯥꯏꯔꯤꯕ ꯀꯦꯐꯦ ꯑꯁꯤꯗꯒꯤ ꯃꯣꯃꯣ ꯑꯃꯈꯛ ꯂꯧꯈꯠꯂꯒ ꯑꯣꯔꯗꯔ ꯇꯧꯔꯛꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯑꯗꯣꯝꯅ ꯆꯥꯅꯤꯡꯕ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯐꯨꯗ ꯑꯥꯏꯇꯦꯝꯁꯤꯡ ꯑꯣꯔꯗꯔ ꯇꯧꯕꯤꯗꯨꯅ ꯌꯨꯝꯗꯒꯤ ꯐꯣꯟ ꯑꯃꯨꯛꯈꯛ ꯇꯧꯕꯤꯈ꯭ꯔꯒ WhatsAppꯇ ꯃꯦꯁꯦꯖ ꯑꯃꯈꯛ ꯊꯥꯕꯤꯈ꯭ꯔꯒ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯆꯥꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯗꯦꯂꯤꯚꯔꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯤ꯫ ꯂꯨꯄꯥ 20ꯗꯒꯤ ꯍꯧꯔꯒ 50 ꯈꯛꯇꯃꯛ ꯍꯥꯞꯄꯤꯔꯒ ꯑꯗꯣꯝꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯣꯞ ꯇꯣꯞꯄ ꯃꯈꯜꯒꯤ ꯚꯦꯍꯤꯀꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯁꯥꯖꯕꯅꯤ, ꯑꯗꯨꯕꯨ ꯒꯥꯔꯤ ꯊꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯃꯔꯝ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯌꯨꯝ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯗꯣꯝꯅ ꯆꯥꯅꯤꯡꯕ ꯑꯦꯅꯤ ꯐꯨꯗ ꯑꯥꯏꯇꯦꯝ, ꯔꯦꯁꯇꯨꯔꯦꯟ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯁꯤꯡꯖꯨ, ꯕꯣꯔꯥ, ꯀꯥꯡꯒꯧ, ꯑꯂꯨ ꯁꯥꯛꯅꯆꯤꯡꯕ ꯆꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯗꯣꯝꯅ ꯆꯥꯅꯤꯡꯂꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯟꯕꯤꯔꯒ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯕ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯈꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯖꯔꯤ, ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯕ ꯌꯥꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫